आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau मुख्यमंत्री नोंगथम बिरेन दिल्ली तोंगान तोंगान बुलुसिंग बसिंग उनदुना मणिपुर की मथांग वारी सानख्रे वर्ल्ड हेरिटेज कमिटी की मिहुत कांगबु अमना दिल्ली की अकोइबदा लैब मोनुमेंट सिंग सत्तुना यंगसिनख्रे अमसुंग नेशनल टेस्टिंग एजेंसी NTA न लौबा कॉमन यूनिवर्सिटी एंट्रेंस टेस्ट क्वेट UG लिसिंग नि कुनमरी की फॉल लाउथोकले मुख्यमंत्री नोंगथम बिरेन दिल्ली तोंगान तोंगान बुलुसिंग बसिंग उनदुना मणिपुर की मतांग वारी सानख्रे सोशल मीडिया थागलक वारोल मुख्यमंत्री ने हाई महांग बीजेपी की प्रेसिडेंट अमसुंग केंद्र की हक्सल मंत्री JP नड्डा उनदुना हिरम कया की मतांगदा कुपना वारी सानकी उनबदुदा मणिपुर शांति हंजलहन होनरिबसिंग मतांगदसु खननैनकी सरकार पाइखलिब तोंगान तोंगान इंफ्रास्ट्रक्चर डेवलपमेंट की मतांगदसु वारी सानकी मुख्यमंत्री ने बीजेपी के नेशनल जनरल सेक्रेटरी BL सांतोस का सुनकी उनबदुदा लेबाक असिबु साखुत हनबगिदमक बीजेपी ने पाइखलिब थबक थोरम सिंग याउना तोंगान तोंगान बलम कयागी मतांग वारी सानकी श्री बिरेन थागलकपा अतोप पोस्ट अमदना लक्ष्मण प्रसाद आचार्यबु मणिपुर की राज्यपाल ओइना खलकपदा नुंगायु फोंदोखी अनौब राज्यपाल असिगी लुसिंगबामो ओइबगी हाइसिंगबा मसुंग मतम सांगना थबक तोरपगी हाइसिंगबादुना अइखोइगी राज्य असिदा अनौब आशा अमा पिबो ओइरसनु हाइरी Security force na irang thokpa yai haina chingnaba mafam singda area domination amasung singnaba mafam singna thiba humagi thabak leptana chathari Manipur police control room na thadorokpa cherol amada hai National Highway 2 Imphal Dimapur lambi da potchai puba gari sani humputra mari security ga kan mangak selgaloina na pusalaki Assam Rifles na sinduna ngarang sajik tampakta paramilitary force asigi laikhidraba rifleman gele gurungi mafam da ikai kumnaba utkhare rifleman asi Englishing masmapan Humputra humdoida Nagaland gi junhe boto da lalhobusing kuthongna bada laikhidabani amaramda Assam Rifles na sinduna ngarang Chanel jila gi jawpi da laikhidraba landslide Bahadur Singh Dhami gi mafam de kai kumna basut ki taratare suba Assam Rifles ke jawan Bahadur Singh Dhami English sing masapan marputra mapanda Imphal Bishnupur road ki mafam amada thoki balai bakti bathodo amada laikhidabani Assam Rifles na Thobal jila gi SP ga khusumnaduna tongan tongan maira paibi naha amadi lalolitik toriba miyosinga wari watai chanabagi thorma pangthokre maduda tongan tongan khuldagi lakpa miyosinga saruk yaki Bengaluru dalaiba 10 vet ICU e-governance foundation ki director oidibi Biswaya Loitong Bambu United Kingdom ki University of Oxford ta leadership and excellence ki fellowship pirakle hari mahak Imphal iski angthadagini mahakna fellowship asi phangba ahanba Manipur masani hairi Tara Marishuba Mr. Bishnupur District Bodybuilding Contest lisingani kunmari ngarang kumi college ki auditorium da pangtokre tongan tongan ba gym tara mathoidig lakpa sanaroi kunna saruk yaduna pangtokiba contest aduda junior senior amasung men's fitness physics category singda athoi ahen tanaki Nifan Suba International Karate Championship India Challenger Cup ta Manipur ki Irangmam Puspa na lupa ki takaman lorakle hari mahak more ward number 9 dagini hojina Urb OBC Girls Hostel Relief Camp ta changjapam logduna lairi bini hairi tabiri pawsi Akashwani Imphal dagini World Heritage Committee ki mihut kangbo mana Delhi ki akoibada laiba monument singda chattuna yangsinkre khongchit asida loinarakliba mihut singbu Archaeological Survey of India na harau tayamna okre mihut kangbo sina monument sing yangsin bisatpada mafamadu lairiba miyamgi kala sanskriti ki thorum kyasu yengki Archaeological Survey of India na ariba monument singak senduna thamna bohana bada lauriba thodang busu mihut kangbo duna thagatbu phongdokki World Heritage Committee ki mifam Bharat na ahan boyni yumbo oiduna New Delhi ki Bharat Mandapam da thasi kunmathoi ki hoduna pangthokli mifam asi thasi kunthamathoi da loisingani Niti Aayog ki mifam da Nongsu Bengal ki Mukhyamantri Mamata Banerjee ki Mike Muthatli haina maral sirkli wapamadu Kendra ki Salthum Mantri Nirmala Sitaraman yakidre Bengaluru da wapamasi phongdoloduna Srimati Sitaraman hai mifamadu da Mamata Banerjee na mahak masamak birodi dolpum namaki mihut ama oina saruk yabani haina phongdoki mifamadu da Mamata Banerjee na phongdoki wapam singadu mifamadu da yawki ba mi khunimuna taki adubu mifam laro matungna mahakna maral sirkli wapam masidi tasengna ngakningai ni asigumba thawong asi puning thawgatningai oidi hainasu mantri na makha tana phongdokki
National Testing Agency NTN lauba Common University Entrance Test Quet UG lisingani kunmari gi fall out tokle parikha si candidate laktara mari lising marputra mapan sar yaduna pangthokibani test asi da mai paklo mairoi singna Central State amasung ata University singamadi institution sani marpu humdoida academic session lisingani kunmari kunmanga gi oina mingchan bi yaragani entrance test asi sahi asigi me taramanga dagi kunmapan fauba leba asigi mafam sahum homputra mapan da pangthokibani Delhi gi all Rajinder Nagar da laiba Coaching Institute amagi batsman ta ising thumjin barigi civil service parikha thagada mahiroi ahum sikibag mari lenana Delhi police na coaching center adugi mapu suwariba coordinator fare Delhi gi uparajapal BK Saxena na thagdu adubu yamna kan yaning da phongdokhre Delhi coaching center amade sing thumjin lapurigi mahiroi ahum laikhidaba adubu Congress lusingba Rahul Gandhi ne nuaito phongdorakli social media ra thagla poral amada Sri Gandhi na competitive parikha thagadu mahiroi sing ising thumjin duna laikhidaba haibasi thamoi shokningai ni haiki Numit kharani gi mamangda nong churingai da electric shock tawbagi mahiroi ama sikibagi wathok su laikre masi ayamana yum sawa matamda section daba amadi town planning ningthijena tawdabadagini Amaram thawdodagi matangda National Women Commission na case malakhatuna mafamudagi MLA bu commission da laktuna jaban pinana bakhangan krai hairi Paris Olympic medal tally da Japan sanagi mari lupagi ani sangjangi amapuna takaman tarit fangduna han madalairi Australia na sanagi mari lupagi ani punna takaman taruk fangduna ni shubudalairi America na sanagi ahum lupagi taruk sangjangi ahum punna takaman tarani thoi fangduna ahum shubudalairi Bharat na sangjangi takaman ama fangduna kunito shuba mafam dalairi Games as the Bharat ki shooter Manu Bhaker Napigiyar pistol ki meter taragi ta sangjangi takaman lauki Mahan Olympic Games ta masana sida takaman lauba Bharat ki ahan ban nupi sanaroi oire Ngasi phongwa pawse sing maroi pawsing nam haujik Naorem Victor laire Victor Thagachari Kiran CM na Prime Minister Party President yauna maroiba Minister sing unakibagi pauna ngasi phongba pawche ayambagi maroiba paw oina phongnari Sana laibakta Chief Minister na Narendra Modi, Rajnath amasung Amit Shahaga kanamata yauhandana punna unakre BJP na laingak paiba state singi Chief Minister sing Deputy CM singi mifam loisinkre haina ahanba headline tawri. Pawasimak Manipur News, People's Chronicle amasung pokna famda tongan mamawongda ahanba headline tawri. Naharolgi thaudangda Union Minister kaya Unarabasu Prime Minister Unaduna Manipur gi matangda wari sanaba fangdri haina color tawduna ahanba headline tawri Sangai Express Manipuri amasung English edition da CM na Prime Minister tongana unabra haina Congress luchingba Jairam Ramesh na hangkiba wafam ahanba headline tawri Imphal Free Press da Manipur gi Rajyapal Anusya Uike sindokre Rajya mapanda anauba Governor Singh hapkre Lakshman Acharyana Manipur gi Rajyapal oina thaupuragani haiba paw ahanba headline tawri Manipur News ta Assam Rifles ki mahutta CRPF sindokpa hore Law and Order ngakpada CRPF na achauba thaudang lauhalagani haina Home Secretary Ajay Kumar Bhala na phongdokiba wafam ahanba lamaida phongli Manipur Mail da Nauna Supreme Court ki judge oina khalaklaba Justice Nongmai Kapam Koteshorga Rajyapal Anusya Uike ga unakibagi paw anisuba headline tawri Huyan lan pawda JDU gi BJP on kraba MLA mangagi disqualification case ta High Court ki order matungina disqualification case ki wayal chathanaba speaker da legal notice anirak pikre haiba pawna ahanba headline tawri pokna famda Laibaki oina umangi lam pak chawba hengatlabasu Manipur gi oina di chahi khudingi hantharakli haiba paw ama ahanba lamaida phongli Hills Hornbill Express ta Jaimeng Lake ta chatlaba matungda ahanba Taduitago Festival loisinkhibagi paw ahanba lamaida phongli tongan ba lupsing na selgi demand torkpabu yaningdaba phongdoktuna Kakching Thaubal amasung Jiribam jilada mahiroi singna wakat mifam phongkibagi paw Tamenglong Times amasung Ganfu Mail gi ahanba lamaida phongli Kiran Thagachari Victor aroi bedamaru eu paw amohanna Mukhyamantri Nongthoma Biren Delhi de tongan bulusing basingona duna Manipur gi matang wari sanakrai World Heritage Committee ki mihut kangbo mana Delhi gi koi badalaiba monument sing chatuna yangsin krai amasung National Testing Agency NTN lauba Common University Entrance Test Quet UG lisingani kunmari gi fall out thokle paulo jare